Matamgi Manipuri Wari channel asibu tambiriba khwai pumnamakpu daram nokjeri ngasi sumahau sangom my Chubby Girl taradari chuba tangkak amuk buduna lakjeri mayam punna taminarasi makutagi mobile munkhibaduda jingleisu ingangakna koino jingsang mamituna jingli dengnaga thawasada mobile du mano oina managong mayada thamladuna Suyan khonjal de tangbuda suyan sanasu managong mayada thamliba mobile du thangdokladuna yinglami adubu tawriba number du so jumlambaduda mamongdingda khalakli kana arjanune mayam baso leidawani dawse adudagi mobile du mu thangjenduna tapna hanglakli kana arabano jingsang so dama call tawkhai tawraga kana no manglei sibu kainoi phone mapubo ainini mapudo jinglei du suming lambadagi phajang select-tuna jingsangdagi mobile do amuk mulli jingsang so adumna tawrakani khangdabanina ingangakna jinglei na tawridu yingli jinglei mobile do on sinduna Suyan aido horen halaga tawrage ko hawjikti thaba ma chathueba hangningba wahang kaya lairabasu upai leiti Suyan sanado adudi thamiko jinglei nokfet tawarduna hoi horen tawrage asi haina duna call du thamnari hawjiktada jinglei so jingsangna mamitu phairap yinglakli aduba jingsangi masak du ubada mamit phairambaga du toklaga jinglei ngakna hanglakli koinu koidorga da thoi jingsang mamit manan suklaga makhwangga du metuna isaulang la phairakle kari number save kutawno jinglei so adum iting ting na khumlakli koidorge yambong shuyan chanana save tawu kai karge jingsang khambalap tawna yambong duna kari aduga lab emoji habiduna kari ge ha jinglei nukmi tawduna nungsibai ne wahai du tabada jingsang sauna jinglei gi manadu leiraduna kai bau jikida ha kai habano jinglei so jingsangi makutu da tharduna as nai da thoi thado aina phagida un heba kari gi thado kwa ha jinglei piri gi tawduna ar ki oi badu da jamna yambung hapan aduna senar thado aiba jingsang thadokti adubu makhadana wadi du mak hairakli narol sengonga tanjadida yejitna oh mitagi itare khoidi jingsang so khonjal du dambada pairamba jinglei manado khangta thadokduna khonjal digi maikei ding nakli man hegeng thorakpaga yejitna phak nokselakli atai du shinok selakli jinglei di ikaibana mamai du hot leiduna khangli marup sing du maso jangselakduna hairakli yuhen bana hanaba tawse jingsang wakhal de tumin khali yet krapot ni hawiba yuhen bana haidu gi pokhomdo jinglei na ahalase Anjali na jinglei ding naga nukmi midi yamnai khainare ko pinki sumating pangselakli aduni nai kibasena ani dugi waduda jinglei so khajikti kai ma phawrami adubu tumin de lai thokti adumam khamlakli macheldo taning deba no shide yejitu nokladuna ngana kayam phobirage jinglei nungba handakti jingsangna tapokduna akhoi phojade malkalamna yare da thoi akhoi loi hawi ko jingleina ikai wai kari boy yare ba chalasi malkalam michiga khaladuna ohoi teima malkalam gi matawduda mayam do wa nokli mafamduda kuina panthaduna leitri mayum tamna gari thaurakli nupa singduna nupi ahomdo jinglei hoigi mayum phawa thilamnaga makhoi shuhankri nupi ahomdo hongnaraduna jangnakli Anjalina aikhoi shalage jingleina ngai khoi imung jong khise pinki na phat okduna ngasigi ri jangnarage thengani mi ho Anjali so sumang de khamduna thamliba bespan du da ka khalanga start tawri pinki so maningda tongli jingleina ainget hangdo ki Anjali sanok mi
Hoine mona sing olak pe Jengnei sunok le duna dat aibo mona sing olak pe kai naga nang lak pulak dro yari ba jatu yo jat khosol handak ti pinki tu nokhi te oduna tan le ne ta sing na kana de sanjali chalasila sai da kuina pantha ba hongna de Jengnei do de mongnok le duna oh chat pi kro asi hai do na ge to hangwa thorak lami Anjali so gari do thaudorakli maning de tong ni pinki so Jengnei ding naga maya hi galaduna chatle ko mona sing olak pe handak ti Jengnei so adom nok la duna khumnakli hoi mama na bi ani duna chat khraba duda Jengnei so getulon silam naga imung tamna janglakli asumna namit kharani so adomak haujin kre suti loy duna school ka ba hawonu mitni mayam so mathang school kanarakli Chingsang so classroom da changdaba makai school gi gate lip duna Jengnei lak pangairi minute manga muk leiraga Jengnei so magi cycle thauduna lakli madu ubada Chingsang nakfet tawrakli Jengnei so Chingsang gi manakta yoksilakbaga cycle du tap thana thawarduna hairakli sidaka dawin da thar Chingsang hangliba wahangdu gi pakhum pibagi mahod magi oiba wa doina tapna hairakli cycle do phajanam kham Jengnei ngaklapna kaigino Chingsang do cycle maningda makutna pharga khon kantakna hairakli khamo adamna Chingsang na tawrpudu Jengnei so ipa pakhana cycle dei phatkum tharaklaga cycle stand do haidage tawri adobu nangdi Chingsang na Jengnei gi khudangda da pairakpa Jengnei so cycle stand do haidage tawrambadagi Chingsang na tingak yenglakli Chingsang so nokfe tawshilakli adudagi Jengnei bu haife chingthuklaga mano oina cycle du daga khatli Jengnei di Chingsang gi matau du da ingangak ni ingduna leiri Chingsang yam limna min anok pa minok tu kaloina na law tungo Jengnei mari ga tatli ha koi ba cycle maning sida tungo hai ba Jengnei tungde Chingsang da dama tingak ingduna lei Chingsang sa hanjun hairakli haima kaino ne sasa tong haiba mi lo yeng na re mi yeng na rekli haiba wa hai tu da bada Jengnei so akoi badu da mamai lei tu ne yeng nakli asingwa maksani school lak na riba mahai ri sing do ani du da munna yeng na rekli lao da yeng le no satong lo handak di Jengnei so wadi ngangda maning ne tap na tong nakli Chingsang na nok mi taw duna amuk makha directly ta jawni ko engona kana pai jaro Asiai duna cycle do thauba haukhre makhoi ani obada leiramniba mayam do loining narakli Chingsang so cycle do thauna kolo haibane nga Jengnei sukla duna os mi mamang sida ngamaru jo wahai do da Chingsang cycle do kamni Jengnei se ngangak na koi daw ge ma Chingsang wangang lakri Jengnei gi makoto ina lamlakli Jengnei gi tarang amada nupasina tawraklibasi karino khana leiri Chingsang satapna Jengnei gi makhutu paiduna magi makhwang tu kon halaga thadok yarego asiai duna cycle do amuk thawba haurakli nupa magi aduguma matawduda Jengnei sanok fit tawrakli shum thawrakpana cycle set yoroduna cycle do khamlanuga ani do classroom tamna lakli chatna Jengnei ni yani babek do Chingsang ni yamna haina singna lawraga manoi ni yan silami wadi ngangna de anido adugo maithongda de momon minok tamnari class tamna anido jangminarakli classroom do dalairamni ba mayam do anido gi matau do obada maya ka ma makhai ingangak ningnari heina ngaklibadi Chingsang na tawrakliba ma ongdoni naga nama madana magi bek du yale aduga nama madana Jengnei gi bek du yale handa class 12 sida de makhoi loina tinariba mayam do section A da loina taramli aduna Chingsang gi matau do obada machin yang bayu henbadi kubaga khuradun hairakli sas media de ko bekan bi ko ye henbagi na kan family bi Anjali so makhon ga du sim laduna aikhoi sho yan bi da ba am tale de ka da nungai jadong na tawrise tung da family ba yai jito nok laduna aikhoi naw lerise de nangi de ye hen ba shu shugal laduna phat kham lakli ai gi yan bi ga hayadi yai aduga mi gi diyan jaroi ko
Anjali saurapna nakanda phamliba yuhanbada kutumnaga shurakli anidugi matawduda manak nakna phamliba singdo loina nokli chingsanga chingneiga so changsilaktuna manak aduwaida phamtharakli malkalamsho tumin laithokpa haitabagi haunabi karen amadi adumang ngangnakli kaino he ngasidi couple ngakta phaminakibai wanine manakta phamlibi Pinkina sauningbai kaiboy yam couple oini nang nakna phamnaba ngakta oibana Pinkin haidu tabada chingsang mashu nakmi noigidi khangdeko ekhoigidi oirehi chinglei si ikaina chingsangi pambamda se langna thanduna yare soyen sanadi chingsang amadi chinglegi matawduraga mathwai nungai jaramdi adabu yaijiti noki adumak hairakli noi mayamna jura phamkhraga soyen sanaga igana tongan thalibani ne wahaiduda chinglei sunokladuna noyeni ma jura semo aduna faradra yaijito si haiduna nogli hadakti soyen sanaso maithongda momon minok noksinarduna wariduda yaushilakli phadawalene yaijit nangbo mayamna tawnariba matawshi uraga Helena di prok jaglabani tanjaduda khabasu changnakli adubu jura phamnambada ubada masadom nokmi tawdun hairakli kaino ne ngasi siba mai gi ga loin phamnarame soyen sanana phamlabani aduna nangni so jura ma thiyaw ai gi yai jaleiri asi haiduna nogli khaba marai baktuda makhuna thajinjaduna khaba gi lai baksibu kaino asi haiduna manak nakpada leiba hangba table lamada jangsanna phamthei yuhenba suba oihauduna khangai hairakli ai nangi di Helena leidudi wahaido Helena shutaramli mari khangprek pukhangli yuhenbagi wahaiduda Anjalina yuhenbagi mabukda khuningna thillaga yarakta ngangduna hairakli kaino hangwai miluin tarmani khabana shu yuhenbada mamit phairap inglutuna nungai khideda waiba yuheni bo nang amako yuhenba so thawasada adum khumlakli kaino aida sengbada haijabade tanjaduda bel sutaraklamli bel tarakpaduda mayamda wama khatanarakdri numidangi pung 8 taradu phawba mayam bung halakdrabaduda suyen sanadu pakhalami call tawraso switch off hairakli living room duda hangkat handa jatuna mayam bung halakpa ngairi pungkhai mung leiraga luhenbagi kari so sumang tamna thaujilakli gari makhonu tabada suyen sanaso paikhai chenthoraktuna mangolda saurak tawna lebli luhenbaso gari dagi kumtharakduna manaw nupada nokselakli mayam bungi matawdu ubada suyen sanaso sauna yamba yeningde noglakano luhenbadi adumak nokmi tawaduna namit ushilo surprise ama pigi ai themi ba kaidura yamungi sa haima ushilo mina handakti suyen sanaso mamit ushilamle luhenbadu manaw pana mamit ushin khrabaduda mangalak minaribi nupi adobo ingit tawduna kumthara o haidi nupi do shinokmi gari dagi kumtharagli soyen sanadu sauna kaino yamba mit ushan bada wari surprise pinu haidu pirodana lohen baso shat khumlakli ngai khomi aini yari haraga pangthoro soyen sanadu sukladuna ohoi lohen ba nupi do gi makhatu samnaga manaw nupagi manak tamna laktuna now mit pangthoro yari soyen sanasu harauna mamitu pangthoragli adobu mamangduda mayambaduna uyungdawna chabyungna leptuna leirambaduna sauna yamba lohenba nokmi tawaduna surprise asi haiduna mana khanjeluna leiribi nupi adobu manaw nupana unaba haiduna khangpham khazak thangdukduna lepli soyen sanaso nupido ubaduda harauna itemse sunandaso nokfet tawaduna hawo soyen sanadu harang buhen kibana wa phawba chumna ngangba ngamlamde marai tatli noigi sei jelairo yamba luhenba haibago makoktu nomlakli soyen sanadi adumak harangna makha tarakli adudi lohongbudi chawna hongnasigo sunandana nokmi tapna hairakli inawgida oina natemsi ainane mama sakna chawna hongladawni soyen sanaso ngaglapna item se kayam bungadi
Handakti luhen oina phat khumnakli. Haima, now, nangbu karim khangdrabo. Natem sigini haibada kana laiba natri haibase. Aduga, ikhoigishu adungai. Ima ama laiba natri, baba ama laiba natri. Adunane, isam samjina natem siga yambungase court marriage oina tawrabani. Sunandasi orphani. Masimaknasu mama mapa laichadraga luhenbana anduk nungsijarubani. Soyen sananasu hana khanglabani. Sunandagi maramda. Adubu maharawna henkhiduna ngaihakti kauthukluwani. Adubu mayambungna hairakpaduda gyan khangta tarakli. Soyen sanadu. Sunandada yingnaga nungaitana hairakli. Itamsi ahimbak uhawdaduna kaino haikri. Sunanda andubang nukfit tawraga tapna khumnakli. Kaishu kaidida andu sharukla kaino janabo exam urase. Lohen badu mating bangsilakli. Hoini mapana sum leibanadi kanarare pugthalakadawa nate hairiba. Lohen bagi waduda ani donogli. Matam nairembi mangi khongchatna kana basungai ngamda kaidana sumjatkibana thang khara sawjinkri. Marakseda junglegi jingsangasu pattena nungsinaramli. Jingle sa hujikti mayang phajana kangthari. School daso ningthamthajang salakpagi kharasuduk ingbana mahiroi ayambado sweater loina litnari. Adubu sweater dogi mathakta blazer su loina litnari. Break matamni jingsanga jingleiga so school campus manungduda ngahau jatli. Ingsu ingbana nungsanaga yeshelakbado masada nungai mapawramli. Jinglei jatna hawjikti inglabanina nungsayamasu nungairi ko. Nungairi. Khara leiradi school sige koibada sumain chatlisisu phanglaroi ko. Wadu tabada jingsangdu ingangakna koigi phangloiduna haise. Khara leiradi farewell tawge hairani. Nangbu chatningadi kokla olori kaino. Asi haiduna mama noklakli jingsangdu. Jinglei so majingada pumthaktuna. Andu oishu khenai. Ado aidi December yorokpa ngaibada waba moirabani. Jingle wakhal ikhan khanthadana. Kaigina ise December yorokpa ngaiba waride. Jingsang nukmi ga tawaduna maramdai. Ai khangba yadaba maramna haise. Yaida adudi hairo. Kona haige. Hainingde hayu. Jingsang na wan thaidurakle. Yarisela kindina changlose. Ngamaroi. Wari. Jingsang nuki ga tawaduna. Andudi lau, ay pubiragi. Jinglei sugatlaga. Karan tawbiranu yari ko. Kaindi karano, nayang sukanglei lau pogi. As, mi mamangsida chopoy haba tapagtang nungkupsi ko. Chopoy. Noy Korean drama, Chinese drama dati pangpo da po na bayaraga ay nanang po padi karigi aroy. Asi haiduna jinglei gi khudang du lamlakli. Jinglei supat handog du na jinki. Jingsang so nukmi jinglei butanarakli. Adubu tanjaduda jingsang magi sorhan bawa manungai tabadu amuk tawrakli.